Prumjari, SKTV News, Yengbiri Singbu, Taram Nukshari, Ahan Bada Maru Pau Sing Pangigani. Ayang September Gitang Humda New Delhi da Anuba suspension of operation gi agreement ama kujek pinanaba Home Ministry na UPF amsung Keno da Kangalakre Hairi. Amasung Manipur gi Sangnarava adventurer amadi mountaineer Dr. Kangabam Romeo da Lemjangai Oirava Brigadier Gyan Singh National Adventure Award Pirak Lahari. Hojik Miam da Pau Sandona Pizari. Kuki militant group Singa Ministry of Home Affairs ka Anuba suspension of operations Suge agreement ama kujek pinaragani Hairi. The Warner report Turki bagi matungina United People's Front UPF amasung Kuki National Organization Keno dagi fangba paugi matungina hayang September gitang humda New Delhi da Anuba Suge agreement ama kujek pinanaba Home Ministry na UPF amasung Keno da Kangalakre Hairi. Adumay namag Anuba Suge agreement na sida kari yauri haibedudi sapsana pongdor kite Hairi. Kumzali singani nipan ge August kunitoy da ahan boy na Center Lengak Manipur Lengak amasung UPF amadi Keno gagi marakta kujek pinakiva suspension of operation ge agreement adu sahi kudingi renew tawduna lakibani. Agreement asugi matungina Kuki militant group singi Kader Singh designated camp singda laigadabani amadi makogi khulai sing ningthina camp da lok tawduna thamgadabani haina palli. Adubu Manipur Lengak ki maikedigi nakal ahumgi oiba agreement asidagi tokibadagi kumjali singani kunmarida agreement ki matam loikiba matung pending da leirakibani amromda kumjali singani kunumdogi me ahumda center amasung Kuki militant group singa political settlement amagidamak kujek pinanaba thorang torongkibadu sahi adumaktada irang thorokpadagi panthaduna leirakibani hairi. Irang thorokpadagi hauna UPF amasung Keno na Manipuragi separate administration ki demand tawduna lakhi haukiba kumjali singani kunmari dasu New Delhi da political dialogue ahumlak pangthokhi. Madugi matung separate administration ki demand asiga mari lenana interlocutor AK Misra na lisingani kunmari ki August thada Union Home Minister Amit Shah da draft formulation ama pishin ki. Adumoy namak center na ngasi fawba official oina madugi paukum piba leitri. Report asuna makha taraduna kumjali singani kunmanga da makha tana center na suda leirakiba Kuki militant group singa political dialogue sathaduna lakhi. Kuki militant singi maikedi separate administration ki demand hena council ki adumoy namak tholi beirang asida suda leirakiba Kuki militant group singna yausinduna hingsa ki thabak sathai haireduna Kuki militant group singi separate administration ki demand yaroi amasung sugi agreement handokadabani haina maitai amasung naga gi yauna toan ba civil society organization singna center da taksinduna lakibani. India ke adventure sports ke FX body oriba National Adventure Foundation New Delhi na Manipur ki Sangnarava adventurer amadi mountaineer Dr. Kangabam Romeo da Lemjangai oriba Brigadier Gyan Singh National Adventure Award kusinaduna ikai khumnakrai. National Adventure Foundation Manipur chapter ki director Dr. K Romeo da award adu National Adventure Foundation ki president su oriba Lieutenant General Raman Dhawan da haukiba August 13 da New Delhi da leiba YMCA da pangthokpa tharom da kusinakibani. Adventuring amadi mountaineering ani gilamda mahana lorkiba thodang sing amasung pangthokiba thabak singbu sakhangduna trophy citation amadi sel gibana yauna award asi pirakibani. Dr. Kangabam Romeo na national gi thak tapiba lemjangai oiraba award asi phanglakpada state asigi southok chaningai ni amadi mahaki maikedi kathokpa amaga loinana India ge adventure sports mountaineering amadi sports climbing gilamda sahini pu hena thabak tawduna lakiba dubu sakhangki. Dr. Romeo Hojik Manipur University ge Department of Teachers Education da faculty member amadi National Sports University Manipur gisu faculty member oina leiri haina National Adventure Foundation Manipur chapter ge secretary Mayangbam Sanatomana phongdorklei. Banbai abadi Dr. K Romeo na Guinness World Record Arunachal Pradesh ke state lengana piba awamu thak ke award anirak phanglakrai. Kumjali singni taramathoy da Mount Everest expedition leader orubagi New Delhi ge Rashtrapati Bhavan da India ge president mahakku harau taramna okibasu leikrai. Thobal District ki Wangkhem Assembly Constituency ki manung sanba tangzingi National Highway number 102 dagi FCI Godang Fob gi lambi gi fibam ngasi Manipur Pradesh Congress Committee MPCC ki President sueriba Assembly Constituency ki MLA Kaisa Megachandra na yengshin krai yengshin khongset adu da DC Thobal Hana Kamai ADM Thobal PWD CFN PD gi official sing FCI gi authority sing loina ki lambi asi atuba matamda semnaba MLA ke Megachandra na DC Thobal da ai baserolama pisileduna man hai
Tengnopal, Sandel, Kaksing amadi Thobal district ki seng amadi atai essential items sing FSI godown da puthok pusin tawbagi lambi oibana asuki matik fatre maramaduna mari lenaba singna atubada lambi asi sembiduna miyamna thengnari ba awabasi kohna bahonari miyamna sanari ba lambi asida athingba pibiganu hainasu MLA ke Megachandrona miyamda appeal tawki ningsing biyai lambi asi sembina ba mari lenaba authority singda kayarak haijagrafasu sembi de haiduna mamang tha August ki tang kuntra da lambi tawkhaiduna khongjang sangsin ki basu laikhrabani Nabi yang dah patre, aduna basi pada yang boleh aduna thura, siam na nabi dah bang ni kasi sport ay koi inspection tu je, nabi badi tinggiran tu, una siam na napa district authority, PWD ki official singgau ro kan nabi yang jelle nabi tinggiran wai lai na, lekai di club ham sumbai na pai bi singda apil tok jari. Tarani Thui Suba Manipur Legislative Assembly election is in Kuni Thui da Langthabal Assembly constituency the election Mai Park to Husek MLA Oriba Karam Shyamgi Mataka Tharakiva election petition ga Mari Lenana High Court of Manipurna Satharkiba hearing da Thasigi Taramanga da Uttar Pradesh Institute of Textile Technology Kanpurgi Public Information Officer Sima Sukla Court Masala na Bakhangan Krai Assembly constituency the Mirep Oikiva veteran politician Okram Joina Thangalki by election petition number 7 of 2022 amasung Mari Lenaba petition singi hearing High Court of Manipur na Sataki High Court of Manipur gi Chief Justice Kampaya Somasekar gi single bench na haukiba August ki tangkun tarukta thokiba order gi matungina council singi submission tabang loina masagi statement piduna Mari Lenaba se sang sing puthorna ba thasgi tang tara manga gi nungtil pungama taba matamda High Court of Manipur gi court room number 5 ta masala na ba public information officer Sima Sukla da khangan khibani thasgi tang kun tarukta makata ba proceeding sathana ba registry na list tauna basu court na khangan khi Imphal is district ki second gi mafam amada ahing yarektuna jor sanaduna sanai yunairam bani haiva nupi amadi nupa puna miyoi tarahumdoirom khurai konsam laikai apunba nupi lupna farga police ta sinakrai Hariba Togasi, Ramading Sigi Lona Bahing the Tokibani, Kurai Consum, Laikai upon Banupi Lupna, Mamang the Sigumba, Sana Yunairaga, Jor Sanaduna, Lamsat Kamagi Tabak Sing, Second Daleba, building Amada Satari Haiba, Kangadagi, Lupna Senaduna Laki Benehari, Narang Lupasigi, Nupi Yauna, Maira 5V Sing a Puna, building Karada, Tibu Humbagi Tabak Sataki, New Second the Gay, Guru Mayim, Bimala, Sahi Humpunga, Mapuru Belakidraba, Arun Kumargi Yungi, building da, Nupi Mapanama di Nupa Mari. Jor Sanaduna, you Takuna Sani, Unibagi Tabak Sataduna Ledamba, Tinakivan Hari, Makusing adu Farba Matung, Porongpat Police Station da, Kurai Consum Laikai, Apun Banupi Luki, Tomi Singna, Sinaki. Hokiba August Contrada, Indo Myanmar Namkai Paringi, Mafamada, Manipur Giningtam, Yauluki, Apun Balanmi, Tangolamaga. Indian Army Amadi Kene, VM Sungma Koya, Sadmina Vakulai, Five Kanguga, Songakiba Akan Balan Famamada. Hawaii pon thapi krava prifaki lanmi sanglop red army gi lanmi awang wawagai dagi nongthongbam malemgan ba atopaming thonglen gi mafam da yaol gi ikai khumna ba utpagaloina awawa phongdok le haina lona thingkraba koireng nanu singba lalolof UNLF na phongdorokle UNLF ki Secretary Publicity M Sakhena Kujek Piduna ngasi press thador ki bache rolamada sona ki ba lanfam aduda thongna pharava nongthongbam malemgan bana ningtamnob gi lanthenari ba yaulup singe apunba lanmi tengol gi soklaba lanmi singamadi officer singbu sak phagadaba mafam amada thangdoklam ki aki akhang leitana thauna leina lanfam aduda saurba thodang loki Manipur gi mangkraba ningtamba hanjinaba lepa leitana sathari ba ningtam lalowasida khulai paibagi lantheng sathabasina maru oiba pambai ni haiba wakhalonda aset pathajaba thamduna yengnabagi force singi mayokta lalow sangsin minariba yaulup singi apunba lingjelda thajaduna punsigi aroiba miku fawba lanthenaduna thawaina pon thapi kraba red army gi malemganba nongthombamna Laukiba Todang Sing as Yamasung Tungi Miro and Ningsing Dona Lehoragani, Mana Manunga Tam Sadan Lake Dabasi, Ningtam Yolga as over Mangs of Amani, Mana Pamzeraba Pantungadu, Yodriba Fauba, Aikoina Amato in a Lantina Kigani, Atoba, Nongtombam, Malingan Bana Lake Dabada, Awamasan and Horaba, Baruma Pizza, Imungi, Awabadasu, UNLF Amasung Masigi Lami Sangluf MP and Sarugyari, Loina Malingan Bagit, Tawaina, Kanglipak Manipur Imagi, Matambakta in the Sina Labor Orison Hairi. Hokiba August Contrada, Myanmar, Amasung, India Gingam Kaiparing the Yekna Ba Mayang, Lami Amadi, Makogi Proxy Force, KNF Viga, Kutona Dr. Lake Hidrava, People's Revolutionary Party of Kanglifak, Prifaki Atoba,
Red Army nongthongba malingan ba atop ming thonglen sei kuntere ki mafam da lumna awa phongdorkli ngasi lona thingkraba lalulup KYKL na thador ki ba serolamada pre paki athoba Red Army nongthongba malingan ba atop ming thonglen apokpa lekhidraba N Syam Kesor kangnai yaul asigi amadi yaulup singi tengolga mayang lanmi amadi makhoigi proxy force KNF biga khutthongna ki ba lanpham da high tech drone season duna landarak pada soktuna thawaina pon thapi ki bani mahangna yengnabaga lan thengnabada soklaba yaw lanmi singbu yengnabadagi ngak thoktuna saphagada mampham amada puthokna na ba honari ngai tanjada thawai thaki bani miyamgi phingang lanmi FML ge officer amada mahangna sarnahak lehoba yaroi satsilaw sirabasu puna siminagadabani hinglabasu puna hingminagadabani hairami athoba malemngan ba yawn lambida khongdarak pa kuidriba Red Army amo oijarabusu yamna pidamningai oiba yaw lanmi amani maki thauna amadi katopagi fidam aduna asengba yaw lanmi amani haiba mek sengna taklei lanphamda lanthingminariba yaw lanmi singbu khudong thibadagi kanana ba honabada thawai fawba thadokpa ngamki athoba Red Army malemngan bana leikidabasi pripak kita natana kanga yawl ihoge menkhatpa wargadaba ama oihoragani leikidraba athoba sigi mafamda KYKL na awang bathakta yawli kaikhumnaba uli haina serolasina phongdrokli loinana mahana leikidabasi na maram oiduna awat pale horaba pripak amadi awasai thengnanglaba imung manung amasung marum apija singge awabadasu saruk yari haina KYKL gi serolasina makhatari Okiba August Kuntragi akan balanfam amada prifake lanmi sanglub Red Army gi athoba nongthongba malingman ba topa ming thonglen na thawai na pontha pi khrei lanfam asidage mahana kanglei pake apunba tengol ge asopan nanglaba yauloi kyabu thauna fana hanba leitana mafam sabada thaidok lambaga loinana KCP miyam gi fingang nan mege nongmaina palaba officer amabu saphagadaba mafam amada thangdoktuna kalamlaba matungda aroiba yahip tanki leikidraba athoba malemngan ba kanglei pake ningtamba hanjinabagi lanfamda thawaina pontha pikraba marupnei maki mafamda KCP miyangi fingang lanmina yaolgi awang mathakte ikai khumnaba utpagaloina awabo phongdorli ngasi lona tingkraba lalulup KCP miyangi fingang lanmigi Information and Publicity Secretary in charge S mangala khujipiduna thadorki bacherolamada athoba sina manung matam sadana lekhidabasi yaul ihogi asoba mangjaba mani lubloi amana hekta mahut sinbada wargadaba ahangba mafam ama oihoragani athoba malemngan ba amade pripak Red Army gi mafamda KCP miyangi fingang lanmina tawbimal khangba utpagaloina lupke awabada amade imung manunggi awa saithengda thamoi songna saruk yari haina serolasida phongdorli ngasi thengnari baleba ki lorba lanpham asida kanglei paki apunba tengol ge pangal thona haptuna lanpham mayaida thawai kat khrba malemngan bagi monai draba kathopagi khongsadasi phidam gi liklamni aroi boina mahaki mafamda kokno na yaul gi ikai khunba piri haina KCP gi serol sinama khatari MLA Hibisi Law Sembangamba India ki Constitution bu Ningtina Kangba Daina Bami Oigadavani MLA Kanma Matamda Miyam na Isagi right Kusinadringaida Yamna Ningtina Kangba Matokta Haina social activist Wangkem Sovana Fongdorgli Ngasi let's unite for a stronger future for the development of Kumbi Kendra Haibu Wakalunda Nipalak Suba leaders meet ki Thoramama Central Election Committee Team of Wangkem Sovana Sinduna Kumbi Assembly Constituency Wangu Ahaluf Sutek Laikai Dalaiba Community Holder Pangtokrai Thoramadu Kumbi Assembly Constituency ki hanagi MLA Shanasam Bira Central Committee ki President Loitongbam Surchandra Kumbi Assembly Constituency ki apunba polling station kuntra mangati lakpa masang naibal singba kyana sarugyaki Aku market sampai tadi kumida desini ama boleh bayo kurang follow teman-teman mari karena apa payah sapi sesa nama tadi ini dia bu aku mati pati timu mahir budi mata aku kumi kendra saya sota dulu aduh kayak cuma perlawanan citra enggak kayak mana sih sapi ya saya cita bertahan ini kayak lupa bunga kumi pergi juga masa kau bertahan sudah Paugi Bartan atin beberapa tang nominasi. SKTV na local operators singidamak nungai raba pau puduna luxury high speed internet IPTV OTT yauna atai khudong saba kya piripa SKTV gi
saruk ama oibiu. Franchise ki kuthangda mapangal kalaba connection facility leijare. Local cable operator ama oiduna miyamda news amasung entertainment program sing yahunbiu. SKTV gi technology amasung magun leiraba service asida adumsu yawbiu. Akupa marol gidamak mobile number 7005259437 natraga 8974209157 da call tawbiratuna khangbiba yagani. Sktv'S Broadband service na miyam gidamak kudung sabak ya puduna lakseri. High speed internet service ke tuan ba plan sing leijare. 450 plan da 200 Mbps speed Wi-Fi, IPTV, channel sani yankai hena amasung SKTV gi OTT phanbigani. 550 plan da 300 Mbps speed Wi-Fi, IPTV, channel sani yankai hena amasung SKTV gi OTT phanbigani. 700 plan da 500 Mbps speed Wi-Fi, IPTV, channel sani yankai hena amasung SKTV gi OTT phanbigani. 850 plan da unlimited 100 Mbps speed Wi-Fi, IPTV, channel sahum yankai hena OTT da SKTV Z5 amadi atai OTT tara mari phanbigani. 1000 plan da unlimited 125 Mbps speed Wi-Fi, IPTV, channel sahum yankai hena OTT da SKTV Z5 Sonelif amadi atai OTT tara mari phangbigani. 1300 plan da unlimited 150 Mbps speed Wi-Fi, IPTV, free IP box, channel samri yankai hena OTT da SKTV Z5 Sonelif Geo Hotstar amadi atai OTT tara mari phangbigani. 1800 plan da unlimited 200 Mbps speed Wi-Fi, IPTV, free IP box, channel samra yankai hena OTT da SKTV Z5 Sonelif Geo Hotstar Lionsgate Play amadi atai OTT tara mari phangbigani. 2500 plan da unlimited 300 Mbps speed Wi-Fi, IPTV, free IP box, channel samra yankai hena OTT da SKTV Z5 Sonelif Geo Hotstar Lionsgate Play amadi atai OTT tara mari phangbigani. Customer request da ETV Win Hoisoi natraga Sun NXT su lobiba yagani. Akupa marol gidamak Kaisampat Junction da laiba Sktv'S office natraga Sangai Prongmang Laikai da laiba SKTV office da lakpiu. Mobile number sing 8974633320 natraga 8974209152 da call tobirak pasu yagani. Sktv'S Breaking matungda mayam taram nungshari makhata ba foxing pizari. Indian Red Cross Society Infraction District Branch na sindunanga se district asigi President Suwariva Deputy Commissioner Dr. Nivedita Laire Lakpamna Red Cross Ambulance Service ki gariani launch tawkrai. Porompataliba Infraction District ki DC Complex ta Pangthokpa Ambulance Service launch tawbagi thoramadu Indian Red Cross Society Infraction ki Vice President Suwariva Retired IAS Arkinimai Susaru Yaki. Hairiva Ambulance Service ki gariani asi Hanagi MP Dr. R.K. Ranjan Amadi Rajya Sabha gi Nakpigani Lok Sabha gi sitting MP Dr. Angumsa Bimol Akoi Jamna Kusinara Kibani Hairi. Aina public taso appeal lama tauzani. Akoina ambulance silent la pamatamda hygienic base. Ambulance ko kitang respect of you duga ambulance ki maham se piraga. Akoina kitang thaido piraga. Hena smaina ambulance ki service da mating pangsi haidana. Sigi awareness ama tawba changrai na khanje Red Cross na si amtang awareness public ta. Aduga first set basic first set si kitang yaragadi Red Cross na mapam da school college adegi government institute ta kitang pipiragadi road accident ama tawba matamda how can we help akogi level da kitang tawna basu ai request tam sege Social media ki matamoybana kanagumbana film amabu mobile phone da namlaga piracy tawbiganu haina Film Forum Manipur ki Vice Chairman and Surjit Kant na miyam da appeal tarugli. International Film Festival kya da award kunifan phanglakhraba yahok thengba khoimugi crew members singbu Konthang News na ngarang taram opogaloidena mongsanga miyai lekai da leiba Philo Library Community Hall da so utkrai. Thormadu da Konthang News ki maikedigi crew members sing da Certificate of Appreciation pibagaloidena lengyan khudol tamduna taram oktuni kai khumna budki. Thormadu da sarug yakiva Film Forum Manipur ki Vice Chairman and Surjit Kanta atopaming Vivi Surjina Fongdokibada yahok thengba khoimu hairiva film asi award yamna phangba tanglo film amani
asugmamal laikhraba film ama mongsange gi philo library gi community hall da so utna miyam da yengma phanglibasi film na sina piribo wakhalon adu miyam da khangan bani hojiki khunai asi social media gi matamni kanagumana mobile phone namlaga piracy tobiganu haiki Raising and accelerating MSME performance RAM scheme gi makha district level committee DLC na sinduna micro small and medium enterprises MSME gi matang da awareness program ma odium registration track kaluni na masi block ki leasing maipau village ta fang thokrai district industry center Manipur gi general manager na haudoki ba thoramadu da DLC RAM technopol gi chairperson TH Bijoy Lavaki president Dangsawa Kofam Amadi lead district manager Iboso Basusaruk Yaki awareness program adu da TH Bijoyna RAM project ki kanavasungi matang da amadi MSME scheme singi tuan ba leriba kanavasing fangnaba odium registration tobagi mathok tabasing miyam da phongdoki lead district manager Iboso Bana financial literacy gi matang da wangang laduna MSME scheme amadi RAM scheme gi kanavasing da financial institutions singna Karamna Togdang Lori Habigi Matang da Akupawaro Tamki. Ivudo Onarel Ningtau Kongi says Sigi Haikru Hitom Toram Garang Ningtau Kong Project Canal da Ivudo Onarel Togalup Committee Nasinduna Madi all Loktak Lake Areas Fishers Union Manipur Sampu Kangfok Floating Village na Togal Togduna Pang Tokray Yang Hiren Tanabigi Toramadu da Ivudo Pana Amadi Evendo Pana Anin Marakta Omlak Yang Hiren Gilamjal Tanaki Amadi Ivudo Panana Anirak Amadi Evendo Panana Omlak Toiki Yang Hiren Tanabadu da Makomatang Takrabasinda Vishnupur Assembly Constituency MLA Govindas Kontok Jamna sponsor Togduna Asamba Manasing Peduna Ikai Kumnawudki Loishalakpada Moriba Pokshan Mukana Fungbigani. Heng September Gitang Hunda New Delhi da Anova Sugi Agreement Amak Project Pinanaba Home Ministry na UPF Amasung Keno da Kanglakre Hairi. Amasung Manipur ki sangnai reba adventurer amadi mountaineer Dr. Kangapam Romeo da lemjaningai oreba Brigadier Gyan Singh National Adventure Award piraklei. Osi pawin di SKTV News ta sandok sabab Manipuri Paulo jare Manipur miyang ki punchida khwaidagi hena maroi ba state sigi leba sigi amadi maling bi ba I pawsing gidamak SKTV News bu minjing tanus live view pawin group sungam kan kurum jare.